ꯊꯣꯏꯕꯤꯁꯅꯥ ꯉꯁꯤꯗꯤꯅꯦ ꯍꯦꯟꯖꯨ ꯅꯍꯥꯒꯤ ꯋꯥꯔꯤ ꯂꯤꯕꯤꯒꯦ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗꯅꯦ ꯍꯦꯟꯖꯨ ꯅꯍꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯁꯤꯗ ꯍꯦꯟꯖꯨ ꯅꯍꯥꯒꯤ ꯃꯄꯥꯁꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡꯒꯤ ꯊꯥꯡꯖꯤꯡ ꯂꯥꯏꯁꯦ ꯍꯔꯥꯎꯕꯗ ꯃꯥꯅ ꯍꯤ ꯑꯃꯇꯪ ꯁꯥꯔꯒ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯁꯤꯗ ꯀꯠꯀꯦꯅ ꯈꯟꯕꯣꯏꯔꯦ꯫ ꯅꯣꯡꯃꯗꯤ ꯃꯥꯅꯅꯦ ꯎꯃꯪꯗ ꯂꯥꯛꯑꯒ ꯍꯤ ꯁꯥꯕꯗ ꯐꯖꯒꯗꯕ ꯎ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯕ ꯐꯖꯕ ꯎꯖꯥꯎ ꯑꯃꯇꯪ ꯌꯥꯜꯂꯒ ꯁꯥꯔꯗꯤ ꯐꯖꯈ꯭ꯔꯅꯤꯅ ꯃꯥꯅ ꯎꯁꯦ ꯑꯆꯧꯕ ꯑꯗꯒꯤ ꯈꯣꯏꯗꯕ ꯈꯣꯠꯇꯕ ꯁꯤ ꯁꯨꯝ ꯌꯦꯡꯉꯒ ꯁꯨꯝ ꯂꯥꯛꯄꯁꯤꯗ ꯃꯥꯅ ꯑꯄꯥꯝꯕ ꯎꯁꯦ ꯑꯝꯇ ꯌꯥꯎꯗ꯭ꯔꯦꯕ꯫ ꯉꯁꯥꯏꯗꯒꯤ ꯂꯥꯛꯄꯕꯨ ꯑꯩꯅ ꯑꯄꯥꯝꯕ ꯎ ꯑꯝꯇ ꯍꯦꯛ ꯐꯪꯗꯦꯗꯅ ꯃꯥꯁꯦ ꯉꯥꯛꯇꯪ ꯎꯈꯥ ꯑꯝꯗ ꯄꯣꯊꯥꯔꯒ ꯐꯝꯃꯤꯀꯥꯟꯁꯦ ꯃꯥꯁꯦ ꯃꯃꯤꯠꯁꯦ ꯑꯣꯔꯣꯔꯣ ꯉꯥꯏꯍꯥꯛ ꯋꯥꯃꯟꯕꯒꯤꯅꯦ ꯎꯏꯊꯔꯨꯔꯒ ꯃꯤꯀꯞ ꯊꯣꯛꯂꯛꯄꯁꯦ ꯑꯁ ꯅꯨꯃꯤꯠꯁꯦ ꯊꯦꯡꯈ꯭ꯔꯦꯅꯦ ꯁꯤꯗꯤ ꯑꯩꯁꯦ ꯎ ꯐꯖꯕ ꯑꯝꯇ ꯍꯦꯛ ꯐꯪꯗꯅ ꯑꯩꯁꯦ ꯆꯠꯂꯗ꯭ꯔꯅꯦ ꯍꯜꯂꯗ꯭ꯔꯅꯦ ꯌꯨꯝꯁꯤꯗꯅ ꯃꯥꯁꯦ ꯈꯜꯂꯒ ꯃꯃꯤꯠꯁꯦ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯄꯗꯅꯦ ꯃꯥꯏ ꯃꯃꯥꯡ ꯈꯤꯇꯪ ꯂꯥꯞꯇꯛꯅ ꯎꯁꯦ ꯍꯦꯛꯇ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯅ ꯍꯧꯔꯒ ꯌꯥꯝ ꯐꯖꯕ ꯎ ꯑꯃ ꯍꯧꯔꯝꯃꯦꯕ꯫ ꯑꯗꯒꯤꯗꯤ ꯃꯥꯅ ꯏꯁ ꯑꯩꯅ ꯉꯁꯥꯏꯗꯩ ꯊꯤꯔꯛꯄ ꯎꯗꯣ ꯁꯤꯗ ꯂꯩꯔꯦꯗꯅ ꯁꯤꯒꯤꯁꯤꯅ ꯁꯥꯔꯗꯤ ꯍꯤꯗꯣ ꯐꯖꯔꯅꯤ ꯃꯁꯤ ꯍꯦꯛꯇ ꯌꯥꯜꯂꯒꯦꯅ ꯃꯥꯅ ꯎꯁꯦ ꯌꯥꯟꯕꯁꯤꯗꯅꯦ ꯍꯦꯛꯇ ꯎꯁꯤꯗꯒꯤ ꯏꯁꯦ ꯐ꯭ꯔꯤ ꯐ꯭ꯔꯤ ꯀꯥꯞꯊꯣꯔꯛꯄꯅꯦꯕ꯫ ꯃꯁꯥꯒꯁꯦ ꯉꯁꯥꯏꯒꯤ ꯎꯁꯤꯗꯒꯤ ꯀꯥꯞꯊꯣꯔꯛꯄ ꯏꯁꯤꯅ ꯃꯁꯥꯒꯁꯦ ꯏ ꯉꯥꯛꯇ ꯉꯥꯏꯔꯦꯕ꯫ ꯏꯁ ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯤꯁꯤꯗꯤ ꯎ ꯌꯥꯟꯕꯗ ꯏ ꯊꯣꯛꯄꯁꯤꯗꯤ ꯑꯩ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯎꯔꯤꯁꯦ ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯤꯁꯤꯗꯤꯅ ꯃꯥꯅ ꯑꯩ ꯊꯋꯥꯏ ꯃꯥꯡꯕ ꯇꯥꯔꯦꯅꯦꯅ ꯃꯥꯅ ꯈꯜꯂꯦꯕ꯫ ꯈꯜꯂꯤꯉꯩ ꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯁꯤꯅ ꯂꯥꯎꯊꯔꯛꯑꯦꯕ ꯃꯊꯛꯇꯒꯤ, ꯍꯦ ꯅꯨꯄꯥ ꯅꯪꯅ ꯎꯒꯤ ꯎꯁꯛꯁꯨ ꯈꯪꯗꯅ ꯑꯩꯅ ꯀꯥꯏꯗꯣꯡꯐꯝ ꯑꯣꯏꯔꯤꯕ ꯎꯁꯦ ꯅꯪꯅ ꯌꯥꯟꯊꯠꯂꯤꯗꯣ ꯅꯪ ꯑꯩꯅ ꯆꯩꯔꯥꯛ ꯁꯣꯏꯗꯅ ꯄꯤꯔꯅꯤ ꯅꯪ ꯑꯅ ꯂꯥꯎꯊꯔꯛꯄꯁꯤꯗ ꯃꯥꯅ ꯏꯕꯨꯙꯧ ꯅꯅꯥꯏ ꯑꯩ ꯈꯪꯗꯗꯨꯅ ꯇꯧꯕꯅꯤ ꯅꯅꯥꯏ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯅ ꯃꯥꯅ ꯍꯥꯏꯖꯕꯁꯤꯗꯅꯦ ꯍꯦꯛꯇ ꯉꯁꯥꯏꯒꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯂꯥꯏꯁꯤꯅꯅꯦ ꯁꯥꯎꯃꯟꯈꯤꯗꯅ ꯃꯥꯅ ꯍꯥꯏꯔꯦꯕ, ꯅꯪꯅ ꯀꯔꯤꯅꯣ ꯋꯥꯍꯪ ꯄꯥꯎꯍꯪꯗꯅ ꯅꯪꯅ ꯑꯩꯒꯤ ꯀꯥꯏꯗꯣꯡꯐꯝ ꯑꯣꯏꯔꯤꯕ ꯎꯕꯨ ꯅꯪꯅ ꯍꯦꯛꯇ ꯌꯥꯟꯊꯠꯄ, ꯑꯗꯨꯅ ꯅꯪ ꯑꯩꯒꯤ ꯆꯩꯔꯥꯛ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯑꯩ ꯆꯩꯔꯥꯛ ꯄꯤꯒꯅꯤꯅ ꯃꯥꯅ ꯂꯥꯎꯔꯛꯄꯁꯤꯗ ꯃꯥꯁꯦ ꯉꯁꯥꯏ ꯁꯤꯡꯖꯪꯒꯥꯁꯦ ꯍꯨꯟꯇꯣꯛꯑꯝꯃꯒ ꯃꯥꯁꯦ ꯄꯥꯈꯠꯄꯣꯏ ꯂꯥꯛꯄꯣꯏ ꯆꯦꯜꯂꯛꯑꯦꯕ꯫ ꯁꯨꯝ ꯆꯦꯜꯂꯛꯄꯁꯤꯗꯅꯦ ꯃꯥꯁꯦ ꯂꯥꯏꯁꯤꯅꯁꯨ ꯃꯁꯛ ꯎꯗ꯭ꯔꯒꯁꯨ ꯃꯉꯣꯟꯗ ꯇꯥꯟꯅꯔꯛꯄꯒꯤ ꯁꯧꯝ ꯑꯃꯗꯤ ꯐꯪꯕ꯫ ꯑꯗ ꯃꯥꯁꯦ ꯆꯦꯜꯂꯛꯑꯦ ꯁꯨꯝ ꯆꯦꯜꯂꯛꯄꯁꯤꯗ ꯃꯥꯁꯦ ꯁꯨꯝ ꯋꯥꯁꯜꯂꯛꯑꯦꯕ, ꯃꯁꯥꯁꯦ ꯈꯣꯡ ꯊꯥꯡꯕ ꯊꯣꯛꯆꯜꯂꯛꯇ꯭ꯔꯦꯕ꯫ ꯑꯗꯒꯤꯗꯤ ꯃꯥꯁꯦ ꯁꯨꯝ ꯆꯦꯜꯂꯛ ꯇꯧꯕꯁꯤꯗ ꯃꯥꯒꯤ ꯀꯣꯟꯊꯣꯡꯁꯤꯗꯒꯤ ꯀꯧꯕ ꯍꯧꯔꯛꯑꯦꯕ ꯃꯥꯒꯤ ꯅꯨꯄꯤꯁꯦ, ꯍꯣꯏ ꯏꯆꯥꯅꯧ ꯅꯪꯕꯨ ꯑꯩꯅ ꯀꯧꯔꯤꯁꯦ ꯇꯥꯕ꯭ꯔꯣ, ꯑꯩꯅ ꯀꯧꯔꯤꯁꯦ ꯇꯥꯔꯗꯤ ꯅꯪꯕꯨ ꯑꯃꯨꯛꯇ ꯃꯄꯥꯟ ꯊꯣꯛꯂꯛꯑꯣꯅ ꯃꯥꯅ ꯀꯧꯕꯁꯤꯗ ꯃꯥꯏ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗꯒꯤ ꯀꯧꯔꯛꯄꯅꯤꯅ ꯂꯥꯞꯄꯅꯤꯅ ꯇꯥꯗ꯭ꯔꯦꯗꯅ ꯑꯗꯩ ꯃꯥꯅ ꯁꯨꯝ ꯆꯦꯟꯖꯜꯂꯛ ꯃꯥꯡꯒꯣꯟ ꯗꯥꯔꯤ ꯃꯄꯥꯟꯁꯤꯗ ꯏꯆꯥꯅꯧ ꯅꯪꯕꯨ ꯑꯩꯅ ꯀꯧꯔꯤꯁꯦ ꯇꯥꯗ꯭ꯔꯕ꯭ꯔꯣ ꯑꯝꯇ ꯊꯣꯛꯂꯛꯎꯅꯦ ꯑꯩꯕꯨ ꯀꯩꯅꯣꯝ ꯇꯧꯔꯦꯅ ꯉꯁꯥꯏꯒꯤ ꯍꯦꯟꯖꯨ ꯅꯍꯥꯒꯤ ꯃꯄꯥꯁꯤꯅ ꯀꯧꯕꯁꯤꯗ ꯍꯩꯁ ꯀꯔꯤꯅꯣꯅꯦ ꯍꯦꯟꯖꯨ ꯅꯍꯥꯒꯤ ꯃꯃꯥꯁꯤꯅꯅꯦ ꯊꯣꯛꯂꯛꯑ ꯌꯦꯡꯕ ꯀꯥꯟꯁꯤꯗꯗꯤ ꯃꯄꯥꯁꯤꯅꯅꯦ ꯃꯥꯡꯒꯣꯟ ꯗꯥꯔꯤꯁꯦ ꯀꯥꯈꯠꯄ ꯉꯝꯗꯪꯒꯩ ꯋꯥꯟꯊꯔꯒ ꯇꯥ ꯂꯩꯔꯝꯕꯁꯤꯗ ꯑꯃꯨꯛ ꯃꯃꯥꯁꯤꯅ ꯀꯩꯅꯣꯅꯦ ꯀꯔꯤ ꯃꯇꯧꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯌꯥꯆꯪꯉꯛꯄꯁꯤꯗ ꯑꯅ ꯍꯥꯏꯔꯒ ꯃꯥꯏ ꯅꯨꯄꯥꯁꯦ ꯃꯥꯅ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯄꯨꯁꯜꯂꯒ ꯐꯃꯨꯡꯗ ꯍꯤꯞꯍꯜꯂꯦ꯫ ꯑꯗꯩ ꯃꯥꯅ ꯈꯨꯗꯥꯡꯒꯗꯣ ꯁꯨꯝ ꯄꯥꯏꯔꯒ ꯌꯦꯡꯕ ꯀꯥꯟꯗ ꯃꯤꯍꯨꯟꯒꯗꯤ ꯂꯩꯔꯒ ꯋꯥꯈꯟ ꯇꯥꯗꯕ꯫ ꯑꯗꯩꯗꯨꯗ ꯃꯥꯅ ꯈꯜꯂꯦꯕ, ꯑꯩꯕꯨ ꯂꯩꯀꯥꯏꯁꯤꯡꯁꯤꯗ ꯆꯠꯂꯒ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯍꯪꯉꯨꯒꯗ꯭ꯔꯥ, ꯂꯩꯀꯥꯏꯁꯤꯡꯁꯤꯗ ꯏꯆꯦ ꯏꯅꯦꯝ ꯏꯟꯗꯣꯟꯁꯤꯡꯁꯤꯗ ꯆꯠꯂꯒ ꯍꯪꯉꯨꯗ꯭ꯔꯅꯦ ꯁꯤꯕꯣ ꯊꯦꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ, ꯑꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯦꯂꯦꯛꯇ꯭ꯔꯤꯛꯑꯣ ꯀꯔꯤꯑꯣ ꯄꯨꯡꯉꯥꯟ ꯉꯥꯜꯂꯦ, ꯃꯇꯝꯗꯨꯗꯗꯤ ꯕꯨꯗꯣꯜ ꯑꯃ ꯊꯥꯜꯂꯒ ꯆꯥꯛ ꯆꯥꯔꯤꯅꯤ, ꯑꯗꯒꯤ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕꯒ ꯄꯨꯡꯃꯝ ꯃꯝꯃꯤꯅꯦꯕ ꯍꯥꯏꯁꯦ꯫ ꯑꯗꯒꯤꯗꯤ ꯃꯥꯅ ꯑꯉꯥꯡ ꯃꯆꯥꯁꯤꯒ ꯑꯩꯕꯨ ꯀꯃꯥꯏꯅ ꯇꯧꯗꯒꯦꯅꯦꯅ ꯃꯥꯅ ꯊꯣꯡꯁꯦ ꯍꯥꯡꯇꯣꯛꯑꯒ ꯌꯦꯡꯕ ꯀꯥꯟꯁꯤꯗ ꯄꯨꯡꯃꯝ ꯃꯝ ꯂꯩꯔꯝꯃꯦꯕ꯫ ꯄꯨꯡꯃꯝ ꯃꯝꯕꯁꯤꯗ ꯃꯥꯅ ꯈꯜꯂꯦ, ꯑꯁ ꯑꯁꯨꯛ ꯃꯝꯈ꯭ꯔꯁꯤꯗꯕꯨ ꯑꯩꯕꯨ ꯀꯃꯥꯏꯅ ꯆꯠꯀꯗꯣꯏꯅꯣ ꯑꯉꯥꯡ ꯏꯆꯥ ꯄꯤꯁꯛꯁꯦ ꯍꯨꯟꯇꯣꯛꯑꯝꯃꯒ, ꯍꯌꯦꯡ ꯅꯣꯡ ꯉꯥꯟꯕ ꯐꯥꯎꯗꯗꯤ ꯑꯩ ꯋꯥꯔꯁꯨ ꯋꯥꯅ ꯈꯥꯡꯉꯒꯦ ꯑꯅ ꯍꯥꯏꯔꯒ ꯃꯥꯅ ꯉꯁꯥꯏ ꯃꯥꯏ ꯅꯨꯄꯥꯁꯤꯒꯤ ꯃꯅꯥꯛꯁꯤꯗ ꯃꯥꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯒ ꯂꯩꯔꯦ꯫ ꯑꯗꯒꯤꯗꯤ ꯃꯥꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔ ꯂꯩ ꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯏꯕꯨꯙꯧ ꯋꯥꯡꯕ꯭ꯔꯦꯟꯁꯤꯅꯅꯦ ꯂꯥꯛꯑꯒ ꯏꯁ ꯑꯩꯅ ꯑꯁꯤꯕ ꯃꯥꯒꯤ ꯊꯋꯥꯏ ꯂꯧꯒꯦꯅ ꯂꯥꯛꯑꯒ ꯃꯥꯒꯤ ꯅꯨꯄꯤꯁꯤꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯅ ꯀꯨꯞꯁꯦꯟ ꯁꯦꯟꯅꯗꯅ ꯂꯩꯔꯦ, ꯑꯩꯗꯤ ꯀꯔꯝꯍꯥꯏꯅ ꯂꯧꯅꯤ ꯇꯧꯔꯤꯁꯤꯗꯤꯅ ꯉꯁꯥꯏ ꯂꯥꯏꯁꯤꯅ ꯈꯜꯂꯦꯅꯦ꯫ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯍꯩꯁ ꯃꯥꯒꯤ ꯅꯨꯄꯤꯁꯦ
tumhandaba yararoi ma tumnanaba ai laisolam solaga magi nupije tumhallagena adagidi magi nupije sum mai manakta phammaga nandana khotana tawrombaje ningbana mamise tok tok uirene adagidi tumthokre mai nupije tumthokibadagidi saigi lai sinane mai asibagi thawai do puraga chakre asibagi thawai do pura chakramnina saigi hinjuna gi mama jina mikap tholakpada utup ta dawna taraga karimta ngangdana saktana dagi sora hombra yengbaga je sora ju hondre dagi magi khudanga do pakhalaga mihun yengbaga da mihun ga je leiramdreba adagidi mana is kari matongno ne tawrijibo ai puroiba je mihun ju yawramdre aina ngangtang tumdaring ganda ana maje nungai tadana kappa yaba kappe adagidi moigi thainagi marondo thanglen manja pamuwa nang siga deidi icha pichakchiga kamain lehoni kanana yengjanbini kamain tawni na maje tengda nawoidana kappe adagidi mapa do sigre aduga mama jiga hinjuna gadang mamam chakhak ngai hore adagidi mamam chakhak ngai horabani na ngasai mapa do sigrabani na ne hinjuna haje karaida soigidage karaida sokidage na mama jine hinjuna haje yam kupna senabiba andagidi nongma gi hinjuna haje sum kharak chawkhalak sum kharak chawkhalak padagidi mapung marai phadana maje pakhang ngai do phare ne andagidi mama jina sum chura nomaga chaba thakpa tawmada macha jin hai ima aiju chawrabani na ne imai mateng pangage na mamana bajing lekai gi mamana bajing na nga phaba chaliba itaw jing jina chalije aiju khraga yawge na haidana ho phare nang na yadramnina chalo adubune nganna di hala ukoi bungo ana haiba mama sina pakhachadana ne hairine ba majajida nga pharasu phadrasu ne nga ta he hala ukoi mai bungo thengna halakanu na chatpa khudingi mama sina adum haiba thambau tanba chatle nga ta halo koi mai bungo adai nga phaba chatle nga ta halo koi mai bungo mana pakhatli thengna halakpado na mana dum haiba adai di nongmadi khoigi ima ngasi ju itaw mayam mane nga phaba patta chatawri nacha ju yawjaruge haiba bu iman ha ho chaluro dugane nga do yamna phade thidana ne nga tai halo chajidi nganna halo koi mai bungo na hai phani ma na haraga chakre moise mamanaba moi ani hum hongnaraga lai nasai hinju na haga moise mai gi hi macha mamam tongaga lai adagi di mung somdana mung kamain tawgeda koigi ningthaugi konungda thabak tawba phamnai bamgi macha nupi ma lairong lembi kaubi ma leiboire adagi di lairong lembi se masak matawga yam phajabjani heta yengbada pukning hubadu oibajani masamna marom phajariba mamaina marom phajariba samkakna marom phajariba lairong lembi haiga di loire yam phajabjani ba adaida mana ita ngasi di pata chatlaga tharo thamban sapra yengochi koithoji ita jana mai mamana bi mata jingjida haijani hoi ita chaluji ana mata ani hum hongnaraga ne moiju hinju na haoina nga phane na laiba pache sida moiju lakpa jane adagidi moi ahum mari sina lakpa sida ngasagi hinju na hajina hi holaga moi mataw mayam jina taw aidi somai gaida chalani taw aidi somai gaida chalani na mahi chanaga mane kholakpa keijidana ne ngasagi lairong lembi haiba ngasagi thau phamnai bagi macha nupi macha yam phajabije sige mitka he michana ruraba adagidi ngasai lairong lembisina ne hinjuna haje ubada mana khanjani hinau sida tongaga nga phariba pakhang je tokna phajagreda chung phiran chana he phajaida aine pamjabadu thuida masibo karamba khundagi bu oibajano tokna nungsigreda ko tokna phajagreda madi mamitto mifam hongdangai ngasai hinjuna hana nga phariba tawriba mawong matawdo sum yengi jane adagi mana hek hinjuna ju hek hankalaga hek yengbada mana mun yengaga leirambado adu hek ubada maju nga phabaga lepaga nga phaba laine ga je kaukthok kai maju lairong lembi ji ubajidane
ꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯃꯁꯝꯅ ꯃꯔꯣ ꯑꯃ ꯐꯖꯔꯤꯕ ꯃꯃꯥꯏ ꯇꯥꯔꯦ ꯐꯖꯩ ꯃꯄꯥꯝꯕꯣꯝ ꯌꯦꯡꯉꯦ ꯐꯖꯩ ꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯀꯅꯥꯒꯤ ꯃꯃꯣꯝꯕꯨ ꯑꯣꯏꯔꯤꯒꯕ ꯍꯥꯏꯅ ꯈꯜꯂꯦ ꯃꯥꯁꯨ ꯃꯕꯥꯅꯤꯅꯅꯦ ꯃꯤꯠ ꯆꯥꯟꯅꯔꯒ ꯌꯦꯡꯅꯔ ꯂꯩꯔꯤꯀꯥꯟꯁꯤꯗꯅꯦ ꯉꯁꯥꯏꯒꯤ ꯂꯥꯏꯔꯧꯂꯦꯝꯕꯤꯒꯤ ꯃꯇꯥꯁꯤꯡꯁꯦ ꯁꯤꯅ ꯂꯥꯏꯔꯧꯂꯦꯝꯕꯤꯁꯤꯗ ꯍꯥꯏꯔꯦ ꯏꯇꯥꯅ ꯐꯨꯡꯕꯪꯅꯅ ꯂꯦꯞꯄꯒ ꯂꯩꯔꯤꯗꯣ ꯀꯩꯗꯧꯔꯒꯦ ꯏꯇꯥ ꯊꯦꯡꯖꯜꯂꯛꯑꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯌꯨꯝꯗ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯉꯁꯤ ꯈꯣꯏꯅꯧ ꯏꯇꯥ ꯆꯥꯅꯕꯤ ꯒꯥꯅ ꯍꯥꯏꯔꯤꯅꯦꯕ ꯑꯗꯨ ꯕꯣꯕꯣꯛꯇꯤ ꯑꯗꯨ ꯃꯔꯣꯟꯗꯣ ꯍꯩꯇꯦ ꯍꯥꯏꯕ ꯑꯗꯒꯤꯗꯤ ꯃꯥꯁꯦ ꯍꯣꯏ ꯍꯥꯏꯔꯒꯅꯦ ꯃꯉꯛꯇꯣ ꯂꯩꯊꯣꯛꯑꯒ ꯉꯁꯥꯏꯒꯤ ꯍꯦꯟꯖꯨ ꯅꯍꯥꯒꯤ ꯁꯛꯇꯝꯁꯦ ꯃꯥꯏ ꯃꯃꯤꯠꯁꯤꯗ ꯑꯗꯨꯝ ꯎꯔꯒ ꯂꯩꯔꯒ ꯃꯥꯁꯦ ꯍꯜꯂꯛꯑꯦ ꯑꯗꯒꯤꯗꯤ ꯁꯣꯝꯗꯁꯨ ꯑꯃꯨꯛ ꯍꯦꯟꯖꯨ ꯅꯍꯥꯁꯦ ꯉꯥꯒ ꯐꯥꯗꯪꯒꯩ ꯃꯥꯁꯦ ꯃꯥꯅ ꯍꯟꯈꯤꯕ ꯂꯥꯏꯔꯧꯂꯦꯝꯕꯤ ꯑꯣꯏꯅ ꯆꯠꯈꯤꯕ ꯍꯟꯈꯤꯕ ꯃꯥꯏꯀꯩ ꯍꯤꯁꯤꯗ ꯇꯣꯡꯉꯒ ꯂꯦꯞꯄꯒ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯍꯧꯔꯦ ꯑꯗꯒꯤꯗꯤ ꯁꯣꯝꯗꯁꯨ ꯂꯥꯏꯔꯧꯂꯦꯝꯕꯤꯁꯦ ꯍꯜꯂꯛꯑꯒ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗ꯭ꯔꯦ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯐꯤꯕꯝꯗꯨꯗ ꯎꯗꯅ ꯂꯩꯔꯦꯅꯦ ꯑꯗꯒꯤ ꯁꯣꯝꯗꯁꯨ ꯑꯃꯨꯛ ꯍꯦꯟꯖꯨ ꯅꯍꯥꯁꯨ ꯃꯕꯥꯅꯤꯁꯦ ꯅꯥꯀꯟ ꯌꯦꯠꯂꯣꯝꯁꯦ ꯑꯃꯁꯨ ꯃꯌꯨꯝꯗ ꯃꯪꯉꯒ ꯂꯩꯔꯦ ꯑꯗꯒꯤ ꯍꯦꯟꯖꯨ ꯅꯍꯥꯁꯨ ꯃꯌꯨꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯎꯈꯣꯡꯗ ꯈꯔ ꯉꯥ ꯑꯗꯒꯤ ꯌꯦꯅꯈꯥꯗ ꯈꯔ ꯐꯛꯂꯥꯡꯗ ꯈꯔ ꯉꯥꯔ ꯐꯝ ꯇꯧꯔꯦ ꯑꯗꯒꯤꯗꯤ ꯍꯦꯟꯖꯨ ꯅꯍꯥꯒꯤ ꯃꯃꯥꯁꯤꯅ ꯍꯦꯟꯖꯨ ꯅꯍꯥꯗ 이마기 bungo nangbu kaidawragene isana nungsuk nungjanana tuminna phammaga leibachibo imana yengba nungaitene ichabu kaidawragene haiba adagidi ima ai kaisu tawdeda chumna sum hangchit langbani na hai adagi mu somda ju mu lairolembigi mama sinane imagi bema ima wa haige munna taw nangi napaje ningthaugi konungi phamnaiba ma oiribani aduna nangnane lamket lam haidana ne napagi mai khugadaba thabak tawba yade ko imagi bema nangna nungsuk nungjana nanga sini ni humni sure jagani thakani khangdaba makai nangna leirido ima khangdaba nate napagi mai khugadaba thabak tawba yade ko ana hairamaga mamaje magi tawgadaba thabak ingang tawjagre andagi lairolembijina khalle aidi ngachagi tamba nupado kanano chu khangdana aina hana nungsi thoure solomdana mu kamai tawgeda ngasaigi henjuna haje maje karamba kanda thengnaga dorino karamba kanda amutang unagadagena maje khallaga leirene andagidi solomda chu mu lairollembi si chu karamba kanda unaga doino kadai dagino kari ming kawi chu hanghaude aije ikai thibanina nupi gi mapokta pokpanina karimte hangaude changjalaga namaji khalle andagidi adumaina khallin kanjida chai lairollembi gi mata jingdo aduiduna mangonjida ita hayeng ibudau thangjingda katnanaba lei mayam heusi koi yendai amamam yala lai tai ju yendai ama poro duga lei heuji na haire adagidi mama jida ima ai ita jingna hayeng ibudau thangjingda katnaba lei heuji hai nachasu yaujruge namomju yaujruge na haire ado cholo nata mayam na horije taya lo haire chai mama sina adai moiji yendai amamam yalaga lai adagidi mu kamai tawge da ngasaigi henju na haje siju ibudau thangjingda katnaba lei heuge na maju lakpa adagi moiji thengnare ne karam kanda thengnagadage karam kanda unagadage na nupi ju nupa ju khanaraga leibado chayendai amamam yanaraga lei hekba laknabasida ek thengnare ne unare ne adagidi ngasaigi lairolembijina is thengnaring kanjida ngasidi hekta hanghaurage ikai ki huntoga ana mane khalle adagi mata ani jinare ita jingong swaida di lei phajaba chate lei phajaba haude aduna jing mathak aswai bau karaga lei du heuji ta na haire ne adagidi lairolembijina ngasagi henju nahajiga wari sanaba phangnanabane na ne mane ita aidi jingdo kaba ngamdawa mande ita ani kabiruro ai jingongjida dum ita ani ngaijaramge swaidagi malla heumge ta ana haire ade hoi ita phare adudi khoi karugi ge ko hairaga mata ani je jing kakhakre adagi dinga saigi henju nahaji ju lairollembi jigi manakta changjale dei lairollembi henju nahagi manaksida changjale mabani mak chamana na changjaminare adagi di henju nahana hange
ꯂꯥꯏꯔꯧ ꯂꯦꯝꯕꯤꯁꯤꯗ ꯁꯥꯅꯧ ꯏꯕꯦꯝꯃ ꯅꯨꯡꯁꯤꯕꯤ ꯀꯣꯂꯣꯏ ꯃꯤꯡ ꯀꯔꯤ ꯀꯧꯕꯤ ꯑꯗꯒꯤ ꯄꯟꯊꯧ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯄꯂꯦꯝ ꯀꯅꯥꯒꯤ ꯃꯃꯣꯝꯅꯣ ꯒꯥꯅ ꯍꯪꯉꯦ ꯑꯗꯒꯤꯗꯤ ꯂꯥꯏꯔꯧ ꯂꯦꯝꯕꯤꯁꯤꯅꯅꯦ ꯑꯃꯨꯛ ꯈꯨꯝꯃꯦ ꯑꯩꯗꯤ ꯑꯩꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯗꯤ ꯂꯥꯏꯔꯧ ꯂꯦꯝꯕꯤ ꯀꯧꯏ ꯑꯗꯨꯒ ꯄꯟꯊꯧꯒꯤ ꯃꯃꯤꯡꯅ ꯁꯤ ꯀꯧꯏ ꯄꯂꯦꯝꯒꯤ ꯃꯤꯡꯅ ꯁꯤ ꯀꯧꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯃꯄꯥ ꯃꯃꯤꯡ ꯃꯃꯥ ꯃꯃꯤꯡ ꯍꯪꯅꯕꯁꯤꯗꯒꯤꯗꯤꯅꯦ ꯉꯁꯥꯏꯒꯤ ꯍꯦꯟꯖꯨ ꯅꯍꯥꯁꯤꯅ ꯂꯥꯏꯔꯧ ꯂꯦꯝꯕꯤꯁꯤꯗ ꯍꯥꯏꯔꯦ ꯑꯁ ꯑꯩꯗꯤ ꯂꯥꯏꯔꯕꯤ ꯏꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯌꯣꯛꯄꯅꯤ ꯆꯔꯥ ꯅꯥꯝꯃ ꯆꯥꯔꯒ ꯆꯔꯥ ꯅꯥꯝꯃ ꯋꯥꯅ ꯆꯥꯕ ꯏꯃꯥꯅ ꯌꯣꯛꯄꯅꯤ ꯑꯗꯨꯒ ꯅꯪꯗꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕꯒꯤ ꯏꯅꯥꯈꯨꯟꯕꯤꯒꯤ ꯃꯆꯥꯅꯤ ꯑꯗꯨꯅ ꯍꯌꯦꯡ ꯏꯕꯥꯅꯤ ꯊꯨꯡꯅꯒꯗꯕ ꯃꯥꯟꯗꯦ ꯍꯥꯏꯔꯦ ꯍꯥꯏꯕꯗꯤ ꯏꯅꯥꯈꯨꯟꯕꯅꯤꯅ ꯂꯥꯏꯔꯕꯗ ꯂꯩꯕ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏꯅ ꯐꯥꯗꯣꯛꯅꯈꯤꯅꯤꯅ ꯄꯥꯈꯠꯇꯅ ꯍꯥꯏꯔꯤꯅꯦꯕ ꯍꯦꯟꯖꯨ ꯅꯍꯥꯁꯤꯅ ꯍꯥꯏꯔꯤꯁꯦ ꯑꯗꯒꯤꯗꯤ ꯂꯥꯏꯔꯧ ꯂꯦꯝꯕꯤꯁꯤꯅ ꯂꯦꯞꯇ ꯂꯦꯞꯄꯤꯌꯨ ꯊꯪꯂꯦꯟ ꯃꯥꯟꯖ ꯄꯥꯝꯃꯨꯕ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯇ ꯂꯦꯞꯄꯤꯌꯨ ꯑꯩꯅ ꯁꯣꯏꯗꯅ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯀꯅꯤ ꯁꯣꯏꯗꯅ ꯏꯕꯥꯅꯤ ꯂꯧꯅꯁꯤ ꯂꯩꯅꯁꯤ ꯍꯥꯏꯗꯅ ꯃꯕꯥꯅꯤꯁꯦ ꯋꯥꯁꯛꯅꯔꯦ ꯑꯗꯨꯒꯅꯦ ꯉꯁꯤꯗꯤ ꯈꯣꯏꯅꯧ ꯏꯇꯥ ꯃꯌꯥꯝ ꯌꯥꯎꯔꯛꯄꯅꯤꯅ ꯏꯕꯥꯅꯤ ꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯔꯣꯏ ꯑꯗꯨꯅꯅꯦ ꯂꯝꯇꯥ ꯊꯥꯒꯤ ꯑꯍꯥꯟꯕ ꯊꯥꯡꯖ ꯅꯨꯃꯤꯠꯇꯣ ꯑꯗꯨꯗ ꯑꯩꯒꯤ ꯌꯨꯝꯗ ꯂꯦꯡꯕꯤꯔꯛꯑꯣ ꯏꯪꯅ ꯆꯤꯛꯅ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯃꯌꯥꯝꯅ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕ ꯃꯇꯝꯗ ꯑꯅ ꯂꯥꯏꯔꯧ ꯂꯦꯝꯕꯤꯁꯤꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯍꯦꯟꯖꯨ ꯅꯍꯥꯁꯤꯅ ꯁꯣꯏꯗꯅ ꯑꯩ ꯂꯥꯛꯀꯦ ꯍꯥꯏꯔꯒ ꯃꯥꯁꯨ ꯋꯥꯁꯛꯑꯝꯃꯦ ꯃꯕꯥꯅꯤꯁꯦ ꯅꯨꯡꯉꯥꯏꯅ ꯍꯟꯅꯔꯛꯑꯦ ꯑꯗꯒꯤꯗꯤ ꯁꯨꯝ ꯅꯨꯃꯤꯠꯁꯦ ꯌꯧꯁꯜꯂꯛꯄꯁꯤꯗ ꯂꯝꯇꯥꯒꯤ ꯊꯥꯡꯖ ꯑꯍꯥꯟꯕꯁꯤꯗ ꯃꯣꯏꯒꯤ ꯈꯨꯟꯁꯤꯗ ꯂꯥꯎꯕꯣꯏꯔꯦ ꯇꯥꯎ 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 ꯇꯥꯗꯕꯁꯨ ꯇꯥꯍꯧꯔꯣ ꯈꯪꯗꯕꯁꯨ ꯈꯪꯍꯧꯔꯣ ꯂꯝꯇꯥ ꯊꯥꯒꯤ ꯑꯍꯥꯟꯕ ꯊꯥꯡꯖ ꯅꯨꯃꯤꯠꯁꯦ ꯂꯥꯏ ꯃꯌꯥꯝ ꯈꯨꯟꯗꯤꯟꯅꯒꯗꯧꯔꯤ ꯑꯗꯨꯅ ꯑꯊꯦꯡꯕ ꯃꯇꯝꯗ ꯏꯃꯨꯡꯗꯒꯤ ꯃꯄꯥꯜ ꯑꯃꯠꯇ ꯊꯣꯛꯄ ꯌꯥꯗꯦ ꯂꯥꯏ ꯃꯌꯥꯝ ꯇꯤꯟꯅꯕꯁꯤꯗ ꯅꯣꯏꯅ ꯊꯣꯛꯎꯕ ꯇꯥꯔꯕꯗꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯒꯅꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏꯀꯣꯅ ꯂꯥꯎꯔꯛꯑꯦꯕ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯍꯦꯟꯖꯨ ꯅꯍꯥꯁꯤꯅꯅꯦ ꯏꯁ ꯑꯩꯗꯤ ꯂꯥꯏꯔꯧ ꯂꯦꯝꯕꯤꯗ ꯋꯥꯁꯛꯑꯝꯃꯤ ꯉꯁꯤ ꯁꯣꯏꯗꯅ ꯂꯥꯛꯀꯦꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤꯅ ꯃꯥꯅ ꯈꯜꯂꯤ ꯀꯥꯟꯁꯤꯗ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯃꯃꯥꯁꯤꯅꯅꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯉꯁꯤꯗꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗꯒꯤ ꯂꯥꯎꯔꯛꯏꯁꯤꯅꯤ ꯂꯝꯇꯥ ꯊꯥꯒꯤ ꯑꯍꯥꯟꯕ ꯊꯥꯡꯖ ꯅꯨꯃꯤꯠꯁꯦ ꯂꯥꯏ ꯃꯌꯥꯝ ꯈꯨꯟꯗꯤꯟꯅꯕ ꯅꯨꯃꯤꯠꯅꯤ ꯑꯗꯨꯅꯅꯦ ꯉꯁꯤꯗꯤꯅꯦ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤꯅꯨꯀꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯑꯅ ꯍꯥꯏ ꯍꯣꯏ ꯏꯃꯥ ꯑꯅ ꯍꯥꯏꯔꯦ ꯑꯗꯨ ꯍꯥꯏꯗꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯕꯨꯛꯅꯤꯡꯁꯤꯗꯗꯤ ꯂꯥꯏꯔꯧ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯅꯤꯡꯕꯒꯤ ꯋꯥꯈꯟꯗꯤ ꯑꯗꯨꯝ ꯂꯩꯔꯤꯕ ꯑꯗꯒꯤꯗꯤ ꯃꯃꯥꯁꯤꯅ ꯆꯥꯛꯉꯟ ꯊꯣꯡꯉꯒ ꯂꯝꯇꯥ ꯊꯥꯡꯖꯅꯦꯅ ꯆꯥꯛꯉꯟ ꯊꯣꯡꯉꯒ ꯆꯥꯛꯁꯤꯡ ꯉꯟꯇꯥ ꯆꯥꯊꯣꯛꯑꯒ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯉꯁꯤꯗꯤꯅꯦ ꯃꯪꯅ ꯃꯪ ꯅꯨꯡꯉꯥꯏꯇꯕꯅꯦ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯀꯅꯨꯀꯣ ꯑꯅ ꯍꯣꯏ ꯏꯃꯥ ꯊꯣꯛꯑꯣꯏ ꯍꯥꯏꯔꯒ ꯃꯃꯥꯁꯤꯅ ꯃꯆꯥꯁꯦ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯀꯣꯏꯕ ꯈꯣꯠꯄ ꯑꯗꯒꯤ ꯐꯣꯟꯗ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯎꯅꯔꯤꯁꯦ ꯃꯇꯝꯗꯨꯗꯗꯤ ꯅꯨꯡꯗꯥꯡ ꯂꯣꯏ ꯎꯅꯔꯝꯃꯦꯕ ꯑꯗ ꯃꯥꯅ ꯅꯍꯥꯟꯈꯩ ꯎꯪꯗꯅ ꯐꯝꯃꯤꯗꯣ ꯃꯃꯥꯁꯨ ꯈꯪꯗꯕꯗꯤ ꯅꯠꯇꯦꯕ ꯃꯥꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯗꯅ ꯇꯧꯔꯤꯅꯤꯅ ꯃꯃꯥꯁꯤꯅꯁꯨ ꯈꯟꯖꯕ ꯖꯥꯠꯅꯤ ꯑꯗꯨꯅ ꯃꯆꯥꯁꯦ ꯁꯣꯏꯗꯅ ꯆꯠꯈꯤꯕ ꯇꯥꯔꯦꯅ ꯃꯃꯥꯒꯤ ꯐꯅꯦꯛ ꯃꯆꯤꯁꯦ ꯁꯤꯁꯤꯒ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥꯁꯤꯡꯁꯦ ꯄꯥꯈꯪ ꯑꯣꯏꯔꯣ ꯅꯨꯄꯤ ꯊꯤꯕ ꯑꯣꯏꯔో ꯈꯣꯡꯒ꯭ꯔꯥꯎ ꯂꯣꯏ ꯁꯦꯠꯂꯗ꯭ꯔꯥ ꯃꯇꯝꯗꯨꯗꯗꯤ ꯈꯨꯗꯩ ꯉꯥꯛꯇꯅꯦꯕ ꯁꯦꯠꯅꯔꯤꯁꯦ ꯑꯗ ꯃꯥꯒꯤ ꯈꯨꯗꯩ ꯃꯆꯤꯁꯤꯒ ꯃꯃꯥꯒꯤ ꯐꯅꯦꯛ ꯃꯆꯤꯁꯤꯒ ꯀꯤꯁꯤꯁꯦ ꯃꯃꯥꯁꯤꯅ ꯃꯆꯥꯁꯦ ꯆꯠꯈꯤꯗꯅꯕꯅꯦꯅ ꯀꯤꯁꯜꯂꯒ ꯃꯃꯥꯁꯦ ꯇꯨꯝꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯍꯦꯟꯖꯨ ꯅꯍꯥꯁꯤꯅ ꯃꯃꯥꯁꯦ ꯇꯨꯝꯈ꯭ꯔꯦ ꯀꯥꯟꯗꯨꯗ ꯀꯤꯁꯤꯁꯦ ꯇꯞꯅ ꯊꯣꯛꯑꯦ ꯀꯤꯁꯤꯁꯦ ꯌꯥꯝ ꯇꯞꯅ ꯊꯣꯛꯑꯦ ꯀꯤꯁꯤꯁꯦ ꯊꯣꯛꯄ ꯂꯣꯏꯔꯦ ꯀꯥꯟꯗ ꯃꯥꯅ ꯐꯃꯨꯡꯁꯤꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯒ ꯍꯧꯖꯤꯛꯇꯤ ꯂꯤꯆꯩꯒꯥꯁꯦ ꯈꯪꯉꯝꯃꯔꯣꯏ ꯑꯩꯈꯣꯏ ꯁꯥꯇꯤꯟ ꯃꯈꯣꯛ ꯀꯣꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯀꯣꯜꯂꯒ ꯂꯤꯆꯩ ꯂꯤꯅ ꯁꯥꯕ ꯂꯤꯆꯩ ꯑꯅ ꯂꯩꯔꯝꯃꯦꯕ ꯊꯣꯡꯒꯤ ꯀꯥꯆꯤꯟꯁꯤꯗ ꯉꯥꯔ ꯊꯝꯅꯔꯝꯃꯦ ꯂꯤꯆꯩꯁꯤ ꯑꯃ ꯄꯥꯏꯔꯒ ꯃꯥꯅ ꯀꯣꯌꯦꯠ ꯑꯃ ꯃꯀꯣꯛꯁꯤꯗ ꯌꯦꯠꯁꯜꯂꯒ ꯐꯤ ꯑꯃ ꯐꯤꯗꯨꯞꯀ ꯍꯥꯏꯕꯗꯣ ꯌꯦꯠꯂꯣꯝꯗ ꯑꯃꯨꯛ ꯍꯥꯏꯒꯠ ꯑꯣꯏꯔꯣꯝꯗ ꯑꯃꯨꯛ ꯍꯥꯏꯒꯠ ꯇꯧꯔꯒ ꯏꯟꯕꯤꯗꯣ ꯍꯧꯖꯤꯛꯇꯤ ꯖꯔꯁꯤ ꯀꯣꯠ ꯂꯣꯏ ꯂꯤꯅꯔꯦꯗꯅ ꯄꯥꯈꯪꯁꯤꯡꯁꯦ ꯑꯗꯨꯃ ꯏꯟꯁꯤꯜꯂꯒ ꯃꯥꯅ ꯂꯤꯆꯩꯁꯤ ꯄꯥꯏꯔꯒ ꯂꯥꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕ ꯍꯥꯏꯅ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕ ꯂꯝ ꯂꯩꯄꯨꯡꯁꯤꯒꯤ ꯃꯊꯛꯁꯤꯗ ꯐꯤꯉꯧ ꯁꯦꯠꯄ ꯈꯔ ꯀꯣꯔꯣꯛ ꯀꯣꯏꯅ ꯀꯣꯏꯁꯜꯂꯒ ꯐꯝꯃꯒ ꯂꯩꯔꯝꯕ ꯖꯥꯠꯅꯤ ꯑꯗꯩꯗ ꯉꯁꯥꯏ ꯍꯦꯟꯖꯨ ꯅꯍꯥꯁꯤꯅ ꯏꯁ
ꯑꯩꯗꯤ ꯐꯅꯌꯥꯝ ꯊꯦꯡꯉꯕꯣꯏ ꯅꯤꯡꯉꯤ ꯉꯜꯂꯤꯕꯖꯥꯠꯅꯤꯗꯅ ꯁꯤꯗꯤ ꯃꯌꯥꯝ ꯈꯨꯟꯗꯤꯟꯅꯔꯤꯕ ꯋꯥ ꯇꯥꯅꯔꯤꯁꯦ ꯀꯔꯤꯕꯨ ꯋꯥ ꯇꯥꯅꯔꯤꯖꯥꯠꯅꯣ ꯑꯩꯗꯨꯝ ꯑꯝꯇꯪ ꯆꯪꯉ ꯇꯥꯔꯨꯒꯦꯅ ꯃꯥꯁꯦ ꯂꯥꯏ ꯃꯌꯥꯝ ꯐꯝꯃꯤꯁꯤ ꯃꯔꯛꯁꯤꯗ ꯃꯥꯁꯦ ꯆꯪꯁꯤꯜꯂꯒ ꯀꯤꯠꯂꯦ ꯐꯝꯕꯅꯤꯗꯅ ꯑꯗꯒꯤꯗꯤ ꯂꯥꯏ ꯃꯌꯥꯝꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯁꯦꯠꯂꯒ ꯁꯥꯌꯦꯟ ꯉꯥꯌꯦꯟꯅꯗꯅ ꯆꯥꯔꯤꯖꯥꯠꯅꯤ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯂꯒ ꯑꯗꯒꯤꯗꯤ ꯃꯉꯣꯟꯗꯁꯨ ꯈꯨꯅꯥꯎꯕꯤ ꯃꯁꯠꯂꯦ ꯂꯪꯉꯛꯄꯣꯏꯔꯦ ꯑꯗ ꯃꯥꯁꯨ ꯇꯥꯞ ꯍꯦꯛ ꯑꯣꯛꯄꯗ ꯈꯨꯅꯥꯎꯕꯤ ꯑꯣꯏꯔꯝꯕꯁꯤꯗ ꯑꯁ ꯃꯁꯤꯗꯤ ꯏꯃꯥꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯦꯗꯅ ꯃꯁꯤꯗꯤ ꯀꯨꯏꯅ ꯐꯝꯗꯕ ꯌꯥꯕꯖꯥꯠ ꯅꯠꯇꯦ ꯃꯁꯤꯗ ꯑꯩ ꯆꯠꯍꯧꯕꯅ ꯐꯔꯅꯤꯅ ꯃꯥꯁꯦ ꯐꯨꯛ ꯂꯥꯎ ꯍꯧꯒꯠꯂꯒ ꯍꯦꯛ ꯆꯦꯜꯂꯛꯄꯁꯤꯗꯅꯦ ꯂꯥꯏ ꯃꯌꯥꯝꯁꯤ ꯋꯪ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯃꯥꯏ ꯃꯇꯨꯡꯁꯤꯗ ꯍꯦꯛ ꯇꯥꯟꯅꯔꯛꯄꯅꯤꯗꯅ ꯑꯗꯒꯤꯗꯤ ꯃꯥꯁꯨ ꯍꯦꯁ ꯂꯥꯏ ꯃꯌꯥꯝꯁꯤ ꯇꯥꯟꯅꯔꯦꯗꯅ ꯁꯤꯗꯤꯅ ꯃꯥꯅ ꯉꯁꯥꯏꯒꯤ ꯂꯤꯆꯩ ꯃꯔꯨꯗꯣ ꯈꯨꯗꯣꯝꯕꯤꯁꯤꯗ ꯎꯔꯨꯔꯨꯔꯨꯔꯨꯔꯨ ꯎꯪꯉꯒ ꯃꯥꯅ ꯆꯦꯜꯂꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯂꯤꯆꯩꯁꯤꯅ ꯎꯪꯕꯁꯤꯗꯅꯦ ꯃꯥꯏ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯗꯤ ꯉꯝꯗ꯭ꯔꯦꯕ ꯂꯤꯆꯩꯁꯤꯅ ꯎꯪꯉꯕꯅꯤꯅ ꯆꯪꯁꯤꯜꯂꯛꯄꯗꯤ ꯉꯝꯗ꯭ꯔꯒ ꯇꯥꯟꯅꯗꯤ ꯑꯗꯨꯝ ꯇꯥꯟꯅꯔꯛꯄ ꯂꯥꯏꯔꯧꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯁꯤ ꯇꯝꯅ ꯃꯥꯅ ꯆꯦꯜꯂꯛꯄꯁꯤꯗ ꯂꯥꯏꯔꯧꯂꯦꯝꯕꯤꯒꯤ ꯊꯣꯡꯒꯥꯟꯁꯤꯗ ꯍꯧꯖꯤꯛꯇꯤ ꯒꯦꯠ ꯂꯣꯏ ꯄꯥꯟꯅꯔꯦ ꯃꯇꯝꯗꯨꯗꯗꯤ ꯋꯥꯅ ꯀꯣꯟꯊꯣꯡ ꯄꯥꯟꯕꯅ ꯄꯥꯜꯂꯝꯃꯦꯕ ꯃꯥꯅ ꯁꯨꯝ ꯆꯦꯜꯂꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯀꯣꯟꯊꯣꯡꯁꯦ ꯁꯠꯂꯒ ꯂꯩꯔꯗꯤ ꯑꯩ ꯂꯥꯏ ꯃꯌꯥꯝꯁꯤꯅ ꯍꯥꯟꯕ ꯇꯥꯔꯦ ꯂꯤꯆꯩꯁꯤꯒ ꯎꯪꯕꯅꯦ ꯀꯣꯟꯊꯣꯡꯁꯦ ꯁꯠꯂ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏꯅ ꯃꯥꯅ ꯀꯣꯟꯊꯣꯡꯁꯦ ꯍꯥꯡꯇꯣꯛꯇꯕꯤꯗꯅꯦ ꯐꯜ ꯂꯥꯎꯅ ꯆꯣꯡꯈꯠꯂꯛꯄꯅꯤꯗꯅ ꯆꯣꯡꯈꯠꯂꯛꯄꯁꯤꯗ ꯃꯥꯒꯤ ꯉꯁꯥꯏ ꯀꯣꯌꯦꯠꯁꯦ ꯇꯥꯍꯧꯔꯦꯕ ꯀꯣꯌꯦꯠꯁꯦ ꯇꯥꯍꯧꯕꯗꯩ ꯂꯥꯏ ꯃꯌꯥꯝꯁꯤꯅ ꯋꯪ ꯂꯥꯎꯅ ꯎꯪꯁꯤꯜꯂꯒ ꯀꯣꯌꯦꯠꯁꯦ ꯂꯧꯍꯧꯔꯦ ꯑꯗꯒꯤꯗꯤ ꯂꯧꯍꯧꯕꯗꯨꯗꯩ ꯃꯥꯅ ꯐꯅꯌꯥꯝꯅ ꯆꯦꯜꯂꯁꯨ ꯂꯥꯏꯔꯧꯂꯦꯝꯕꯤꯒꯤ ꯃꯌꯨꯝꯁꯦ ꯌꯧꯁꯜꯂꯣꯁꯦ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦꯕ ꯉꯁꯥꯏꯒꯤ ꯀꯣꯌꯦꯠꯁꯦ ꯇꯥꯍꯧꯕꯁꯤꯗꯒꯤ ꯃꯥꯅ ꯈꯣꯡꯀꯥꯞ 100 ꯆꯦꯜꯂꯒꯁꯨ ꯈꯣꯡꯀꯥꯞ 5ꯃꯨꯛꯇꯪꯒꯤ ꯆꯦꯟꯕ ꯃꯥꯅꯗꯤ ꯐꯅꯌꯥꯝ ꯀꯟꯅ ꯆꯦꯟꯖꯔꯤꯅꯦꯕ ꯍꯨꯃꯥꯡ ꯇꯥꯡꯈꯩ ꯆꯦꯟꯖꯔꯤꯅꯦꯕ ꯑꯗꯒꯤꯗꯤ ꯃꯥꯅ ꯂꯥꯏꯔꯧꯂꯦꯝꯕꯤꯁꯦ ꯀꯧꯔꯦꯕ ꯍꯣ ꯏꯁꯥꯅꯧ ꯂꯥꯏꯔꯧꯂꯦꯝꯕꯤ ꯅꯪꯕꯨ ꯑꯩꯅ ꯀꯧꯔꯤꯁꯦ ꯇꯥꯕ꯭ꯔꯥ ꯑꯩꯅ ꯀꯧꯔꯤꯁꯦ ꯇꯥꯔꯕꯗꯤ ꯅꯪꯕꯨ ꯃꯄꯥꯟ ꯊꯣꯛꯂꯛꯑꯣ ꯑꯩꯕꯨ ꯑꯝꯇ ꯀꯜꯂꯣꯅ ꯃꯥꯅ ꯂꯥꯎꯔꯛꯑꯦꯕ ꯑꯗꯒꯤ ꯁꯣꯂꯣꯝꯗ ꯂꯥꯏꯔꯧꯂꯦꯝꯕꯤꯗꯨꯁꯨ ꯉꯥꯏꯕ ꯌꯥꯕ ꯃꯥꯡꯒꯣꯟꯁꯤꯗ ꯃꯥꯅ ꯃꯣꯏꯊꯥꯞ ꯅꯥꯏꯕ ꯌꯥꯕ ꯅꯥꯏꯔ ꯃꯥ ꯂꯥꯛꯄꯁꯤ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯝꯃꯒ ꯋꯥꯃꯜꯂꯛꯇꯅ ꯃꯥꯁꯦ ꯂꯥꯛꯃꯜꯂꯛꯇꯕꯗꯨꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯒꯦꯗꯅ ꯃꯥꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯃꯄꯥ ꯆꯥꯅꯕ ꯍꯥꯏꯇꯥꯔꯦ ꯃꯄꯥ ꯍꯦꯛ ꯆꯥꯟꯅꯗꯅ ꯍꯦꯟꯖꯨꯅ ꯍꯥꯟꯅ ꯀꯧꯔꯤꯁꯦ ꯇꯥꯗ꯭ꯔꯦꯕ ꯑꯗꯒꯤꯗꯤ ꯃꯥꯅ ꯈꯣꯏꯅꯧ ꯅꯪꯕꯨ ꯇꯥꯕ꯭ꯔꯥ ꯍꯦꯟꯖꯨꯅ ꯑꯁꯤꯅ ꯀꯧꯕ ꯌꯥꯕ ꯀꯧꯔꯦ ꯑꯗꯒꯤꯗꯤ ꯃꯥꯅ ꯃꯣꯏꯒꯤ ꯗꯥꯔꯤ ꯃꯄꯥꯟꯗꯣ ꯁꯤꯗꯩꯁꯤꯗ ꯌꯧꯁꯜꯂꯛꯑꯦ ꯍꯦꯟꯖꯨꯅꯥꯁꯦ ꯗꯥꯔꯤ ꯃꯄꯥꯟꯁꯤ ꯌꯧꯁꯜꯂꯛꯑ ꯐꯥꯎꯕꯗ ꯑꯗꯨꯁꯨ ꯑꯃꯨꯛ ꯇꯥꯗ꯭ꯔꯦꯕ ꯃꯥꯅ ꯅꯛꯁꯜꯂꯛꯑꯕꯗꯨꯐꯥꯎ ꯇꯥꯗ꯭ꯔꯦꯕ ꯑꯩꯕꯨ ꯅꯪꯅ ꯃꯥꯡꯒꯣꯟꯗ ꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯔꯒ ꯑꯩꯅ ꯀꯧꯔꯤꯁꯦ ꯇꯥꯗ꯭ꯔꯕꯔꯣ ꯂꯥꯏꯔꯧꯂꯦꯝꯕꯤ ꯅꯪꯕꯨꯅ ꯃꯥꯅ ꯉꯁꯥꯏ ꯗꯥꯔꯤ ꯃꯄꯥꯟꯁꯤꯗꯒꯤ ꯆꯣꯡꯈꯠꯂꯛꯀꯦ ꯇꯧꯕꯁꯤꯗ ꯃꯥꯒꯤ ꯂꯤꯆꯩ ꯃꯔꯨꯗꯣ ꯑꯗꯨ ꯑꯃꯨꯛ ꯈꯨꯗꯣꯝꯕꯤꯁꯤꯗꯒꯤ ꯐ ꯂꯥꯎ ꯅꯥꯟꯊꯣꯛꯈ꯭ꯔꯦꯕ ꯂꯤꯆꯩ ꯃꯔꯨꯁꯦ ꯅꯥꯟꯊꯣꯛꯈꯤꯕꯗꯒꯤ ꯂꯥꯏ ꯃꯌꯥꯝꯁꯤꯅ ꯌꯧ ꯂꯥꯎ ꯍꯨꯞꯆꯜꯂꯒ ꯃꯥꯁꯦ ꯍꯥꯠꯂꯦ ꯑꯗꯒꯤꯗꯤ ꯍꯦꯟꯖꯨꯅꯥꯁꯦ ꯁꯤꯔꯦꯅꯦ ꯑꯗꯒꯤ ꯍꯦꯟꯖꯨꯅꯥꯁꯦ ꯁꯤꯕꯗꯒꯤꯗꯤ ꯉꯁꯥꯏ ꯂꯥꯏꯔꯧꯂꯦꯝꯕꯤꯁꯤꯅ ꯍꯩꯁ ꯃꯈꯣꯜ ꯑꯃ ꯇꯥꯒꯤꯗ ꯑꯩꯕꯣ ꯀꯔꯤ ꯃꯇꯧꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯉꯁꯥꯏꯒꯤ ꯍꯦꯟꯖꯨꯅꯥꯁꯦ ꯁꯤꯕꯒꯤ ꯃꯁꯥꯁꯦ ꯕꯣꯝ ꯂꯥꯎ ꯇꯥꯈꯤꯕꯒꯤ ꯃꯈꯣꯟꯁꯦ ꯂꯥꯏꯔꯧꯂꯦꯝꯕꯤꯅ ꯇꯥꯕ ꯑꯣꯏꯔꯦ ꯑꯗ ꯃꯥꯅ ꯍꯩꯁ ꯃꯈꯣꯜ ꯑꯃ ꯇꯧꯏꯗꯅ ꯃꯥꯅ ꯊꯣꯡꯗꯣ ꯍꯦꯛ ꯍꯥꯡꯇꯣꯛꯄꯒꯗꯤ ꯂꯥꯏ ꯃꯌꯥꯝꯁꯦ ꯆꯦꯟꯈ꯭ꯔꯦꯅꯦ ꯑꯗꯒꯤꯗꯤ ꯍꯦꯟꯖꯨꯅꯥꯁꯤꯁꯨ ꯇꯥꯔꯒ ꯆꯞ ꯇꯤꯡꯉꯒ ꯁꯤꯈꯩ ꯂꯩꯔꯝꯃꯦ ꯑꯗꯒꯤꯗꯤ ꯃꯥꯅ ꯇꯦꯡꯊꯥꯔꯒ ꯀꯞꯄꯦ ꯂꯥꯏꯔꯧꯂꯦꯝꯕꯤꯁꯤꯅ ꯁꯥꯕꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯁꯥꯕꯤ ꯏꯕꯨꯡꯉꯣ ꯄꯥꯝꯃꯨꯕ ꯑꯩꯁꯨ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯝꯕꯅꯤ ꯅꯪꯅ ꯂꯥꯛꯃꯟꯗꯕꯗꯨꯗ ꯑꯩꯅ ꯉꯥꯏꯍꯥꯛꯇꯪ ꯆꯪꯉꯒ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯨꯔꯦꯅꯦ ꯑꯩ ꯇꯥꯍꯧꯗ꯭ꯔꯦꯅꯦꯅ ꯃꯥꯅ ꯇꯦꯡꯊꯥ ꯅꯥꯑꯣꯏꯗꯅ ꯃꯥꯁꯨ ꯀꯞꯄ ꯌꯥꯕ ꯀꯞꯄꯦ ꯆꯨꯔꯤ ꯃꯈꯥꯁꯤꯗ ꯀꯞꯄ ꯌꯥꯕ ꯀꯞꯄ ꯅꯣꯡ ꯉꯥꯟꯊꯣꯛꯈ꯭ꯔꯦ ꯃꯥꯅ ꯀꯞꯇꯅ ꯇꯦꯡꯊꯥꯗꯅ ꯇꯧꯕꯁꯤꯗ ꯑꯗꯒꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯦꯟꯖꯨꯅꯥꯗꯣ ꯂꯥꯏꯔꯧꯂꯦꯝꯕꯤꯒꯤ ꯆꯨꯔꯤ ꯇꯥꯐꯝꯗ ꯁꯨꯃꯥꯏꯅ ꯁꯤꯔꯦ ꯈꯣꯠꯂꯦꯅ ꯇꯝꯗꯅ ꯃꯥꯁꯦ ꯄꯨꯔꯒ ꯍꯧꯖꯤꯛꯇꯤ ꯃꯤ ꯁꯤꯕꯁꯦ ꯁꯪ ꯁꯥꯗ꯭ꯔꯦꯗꯅ ꯃꯇꯝꯗꯨꯗꯗꯤ ꯁꯪ ꯃꯆꯥ ꯑꯃꯃꯝ ꯁꯥꯟꯅꯔꯝꯃꯦꯕ ꯁꯪ ꯃꯆꯥ ꯑꯃ ꯁꯥꯔꯒ ꯃꯥꯁꯦ ꯐꯤ ꯑꯉꯧꯕꯅ ꯀꯣꯏꯁꯜꯂꯒ ꯐꯤꯖꯪꯁꯦ ꯀꯣꯏꯁꯜꯂꯒ ꯂꯩꯕꯁꯤꯗ ꯉꯁꯥꯏꯒꯤ ꯂꯥꯏꯔꯧꯂꯦꯝꯕꯤꯁꯤꯅ ꯍꯥꯏꯔꯦ ꯑꯩ ꯍꯟꯗꯛ ꯃꯄꯣꯛꯀꯤ ꯃꯥꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯔꯣꯏꯗꯕꯅꯦ ꯑꯗꯨꯅ ꯑꯩ ꯃꯥꯒꯤ ꯁꯦꯕꯥꯗꯣ ꯑꯩ ꯆꯪꯖꯒꯦꯅ ꯉꯁꯥꯏꯒꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯑꯗꯒꯤ ꯑꯁꯤꯕ ꯃꯤꯒꯤ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯅꯕ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯑꯗꯩꯗꯨꯗ ꯃꯥꯅ ꯍꯥꯏꯔꯦ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯁꯦ ꯑꯩ ꯁꯦꯕꯥ ꯇꯧꯖꯒꯦꯅ ꯑꯩ ꯆꯪꯖꯒꯦꯅ ꯍꯥꯏꯔꯦꯅꯦ ꯂꯥꯏꯔꯧꯂꯦꯝꯕꯤꯁꯤꯅ ꯑꯗꯒꯤꯗꯤ ꯃꯌꯥꯝꯗꯣ ꯍꯣꯏ ꯆꯪꯉꯣ ꯅꯪ ꯁꯦꯕꯥ ꯇꯧꯔꯣꯅ
ꯑꯗꯒꯤꯗꯤ ꯃꯥꯅ ꯁꯪꯁꯤꯗ ꯆꯪꯈ꯭ꯔꯒ ꯉꯁꯥꯏꯒꯤ ꯂꯥꯏꯔꯧ ꯂꯦꯝꯕꯤꯁꯦ ꯁꯨꯛꯊꯣꯛ ꯊꯣꯛꯂꯛꯇ꯭ꯔꯦꯅꯦꯅ ꯃꯌꯥꯝꯁꯤꯗꯤ ꯐꯤꯉꯧ ꯁꯦꯠꯂꯒ ꯄꯨꯊꯣꯛꯇꯣꯏꯒꯤ ꯁꯤꯕ ꯄꯣꯠꯂꯣꯏꯗꯣꯏꯒꯤ ꯉꯥꯏꯅ ꯂꯩꯔꯤꯅꯤꯗꯣ ꯑꯗꯒꯤꯗꯤ ꯂꯥꯏꯔꯧ ꯂꯦꯝꯕꯤꯁꯦ ꯁꯨꯛꯊꯣꯛ ꯊꯣꯛꯂꯛꯇꯦꯗ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣꯅ ꯌꯦꯡꯉꯨꯀꯥꯟꯗꯗꯤ ꯃꯥ ꯃꯇꯣꯝꯗ ꯊꯥꯡ ꯊꯤꯜꯂꯒ ꯁꯤꯖ ꯂꯩꯔꯝꯃꯦ ꯃꯥꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯏꯔꯧ ꯂꯦꯝꯕꯤꯒ ꯍꯦꯟꯖꯨ ꯅꯍꯥꯒꯁꯦ ꯁꯤꯃꯤꯟꯅꯈ꯭ꯔꯦ ꯑꯗꯨꯅꯅꯦ ꯏꯃꯥ ꯏꯄꯥꯅ ꯍꯥꯏꯕ ꯏꯟꯒꯗꯕꯅꯤ ꯏꯃꯥ ꯏꯄꯥꯅ ꯌꯥꯗꯕ ꯊꯕꯛꯇꯣ ꯇꯧꯔꯣꯏꯗꯕꯅꯤ ꯃꯪꯒꯣꯟꯁꯨ ꯑꯣꯏꯗꯕꯅꯤ ꯗꯥꯎꯁꯨ ꯌꯥꯗꯕꯅꯤ ꯑꯗꯨꯅ ꯊꯕꯛ ꯑꯃ ꯆꯠꯂꯝꯗꯥꯏꯗ ꯏꯃꯥ ꯆꯠꯂꯨꯈꯤꯒꯦ ꯑꯗꯩ ꯃꯅꯝ ꯅꯝꯍꯟꯒꯗꯕꯅꯤ ꯑꯗꯒꯤ ꯌꯥꯅ ꯆꯦꯟꯒꯗꯕꯅꯤ ꯑꯗꯣ ꯑꯗꯨꯒꯨꯝꯕ ꯃꯤꯗꯣ ꯀꯩꯁꯨ ꯀꯩꯗꯧꯅꯨꯡꯗꯁꯨ ꯁꯣꯏꯔꯔꯣꯏꯗꯕꯅꯦꯕ ꯑꯁꯣꯛ ꯑꯄꯟ ꯅꯪꯉꯔꯣꯏꯗꯕꯅꯤ ꯑꯗꯒꯤ ꯑꯩꯗꯤ ꯆꯥꯎꯔꯕꯅꯤ ꯑꯩꯗꯤ ꯅꯨꯄꯤ ꯊꯤꯔꯕꯅꯤ ꯀꯥꯏꯅ ꯌꯥꯄꯣꯟꯇꯦ ꯑꯗꯨꯅ ꯏꯃꯥꯗ ꯍꯥꯏꯔꯝꯒꯗꯕꯅꯤ ꯏꯃꯥ ꯂꯩꯇ꯭ꯔꯦ ꯏꯄꯥꯗ ꯍꯥꯏꯔꯝꯒꯗꯕꯅꯤ ꯏꯃꯥ ꯏꯄꯥꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯕ ꯌꯥꯗꯦꯀꯣ